Suchangdami Laina Guntoli Lairang Haina Tarami Tabal Guming Itajaga Suchangdami O Nurabi Nurabi O Nurabi Nurabi Laichil Gumpukchil Eptela na Paudambi Irei Gumpukning Lui Seram Sandokpi Laichil Gumpukchil Eptela na Paudambi Irei Gumpukning Lui Seram Sandokpi Oh Nurabi 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 Yam nungaire ngasi tha khari matung dai amu na khoi myang na bese yam nungai aina ta sing lai besi anu go paw pu lak pani to buda buda khoi myang mating changi haibdi sini akhoi gi green revolution, that means akhoi na ji organic farming toriba farm mayam se masidagi akhoi na pochei mayam ma akhoi na collection torani makhoi gi group mayam siga akhoi ga tied up tonaraga akhoi da supply torani akhoi na lorani aduga akhoi na hariba good sing post sing ase akhoi na mapanda haibdi home delivery gumba tawba atopa mi da mo akhoi na agent khara du piba aduguma mayam asi tawpa matamda nakhoi mayam gi mating sangi adu anybody kana bungana hangning ba question le ga dum hangba yani sir kanum thang je sir akhoi pa youth haide pakhang ning gi khoi sir ko authentic ko pibi gi dra sa very good question kari dum to phangoi dino nakhoi de soina akhoi na phangom thokdo dum pigani thabak toroga di sen phangi natraga aduna akhoi ji thabak punna suminasi sensu phaminasi nuaina leminasi mayam gi sumate pangsi that's all anybody kana kari haido buli o yare ko adudi nakhoi gi manager na khata ba adu mo di lo khangbo yani anybody kana go khanging ba le su manager di khangbo yani natraga ama bima chromex lao som chang lao Sir, I was on stand oh adudi chang chalo adu le rabani adudi kana ro pumisna tamo handa ki ano bola program do adugi program coordinator no oh si khaya nok pet wa khan ga di am nungai report ni ne thabak maya ma je suge di haidra na mo si ju ne mama ma pa long dor pon ni ne mi oroi doi pon ni hai mi oroi ne mi oroi hari si ni mama nang ngangami na trache nang mama ngang khuding et kap ler di kamai taw duino na kap ka na hai ba mama ngang ido nang phan na bani akhoi ma ju ne ngang chani ga poni
ꯀꯞꯀꯅꯨ ꯍꯥꯏꯕ ꯅꯪ ꯀꯞꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯀꯞꯀꯅꯨ ꯍꯥꯏꯕ ꯆꯦ ꯃꯃꯥꯅ ꯉꯥꯡꯉꯤꯁꯦ ꯆꯤꯆꯦ ꯐꯅꯕꯅꯦ ꯍꯥꯏꯕ ꯁꯦ ꯀꯞꯀꯅꯨ ꯁꯦ ꯈꯪꯗ꯭ꯔꯦꯗ ꯅꯨꯡꯗꯝꯕꯤ ꯑꯩꯁꯦ ꯉꯥꯡꯐꯝꯗ ꯑꯣꯏ ꯂꯩꯔꯦ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯣ ꯍꯣꯏ ꯂꯣꯏꯁꯤꯜꯂꯒꯦ ꯕꯨꯡꯉꯣ ꯅꯪꯕꯨ ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯀꯅꯤꯗꯥꯏꯅꯦ ꯍꯣꯏ ꯏꯃꯥ ꯆꯠꯀꯗꯣꯏꯅꯤ ꯏꯃꯥ ꯑꯗꯨ ꯅꯍꯥꯟꯉꯩꯗꯤ ꯉꯟ ꯆꯠꯂꯒ ꯉꯁꯤꯅ ꯊꯦꯡꯉꯤꯁꯤꯅ ꯀꯔꯤꯒꯤ ꯄꯨꯡ ꯑꯍꯨꯝꯒꯤꯅꯤ ꯏꯃꯥ ꯁꯤꯗꯒꯤ ꯀꯜꯀꯇꯥꯐꯥꯎ ꯆꯠꯂꯒ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯈꯔꯒ ꯃꯈꯥꯗ ꯑꯃꯨꯛ ꯄꯨꯟ ꯆꯠꯃꯤꯟꯅꯒꯗꯕ ꯑꯗꯣ ꯑꯩ ꯄꯣꯠ ꯑꯃꯅꯤꯗ ꯂꯩꯔꯨꯈꯤꯒꯦ ꯍꯣꯏ ꯂꯩꯔꯣ ꯂꯩꯔꯣ ꯑꯩ ꯊꯕꯛꯁꯦ ꯇꯣꯛꯑꯅꯤ ꯌꯥꯝ ꯋꯥꯔꯦ ꯑꯩꯅ ꯍꯦꯟꯅ ꯇꯟꯈ꯭ꯔꯦꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐ ꯃꯌꯥꯝꯁꯤ ꯃꯔꯣꯜ ꯑꯃ ꯑꯩꯈꯣꯏꯗꯤ ꯍꯦꯟꯖꯟꯕ ꯉꯥꯛꯇ ꯑꯩꯅꯅꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯕ ꯇꯟꯕꯩ ꯌꯥꯎꯕꯤꯕ ꯋꯥꯅꯤ ꯃꯣꯏ ꯊꯕꯛꯁꯦ ꯀꯩꯁꯨ ꯅꯠꯇꯦꯕ ꯃꯣꯏ ꯇꯣꯂꯣꯞꯁꯦ ꯑꯦ ꯀꯔꯤꯅꯣ ꯅꯕꯥꯅꯤ ꯇꯧꯔꯝꯃꯤꯁꯤꯅ ꯑꯁꯣꯝꯗꯅ ꯃꯈꯥꯗ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯆꯠꯇꯣꯏꯒꯤ ꯉꯥꯏꯍꯧꯔꯤ ꯃꯈꯨꯠꯇ ꯆꯨꯔꯨꯞ ꯑꯃꯃꯝꯒꯁꯨ ꯄꯥꯏꯔꯤꯅꯦ ꯌꯦꯡꯉꯨꯅꯦ ꯀꯔꯤꯅꯣꯕ ꯅꯣꯏ ꯁꯝ ꯉꯝꯃꯤꯁꯤꯕꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯇꯧꯋꯦ ꯑꯗꯨꯃꯗꯤ ꯃꯁꯛꯁꯤꯡꯁꯤꯒ ꯑꯩ ꯁꯤ ꯃꯃꯤꯒ ꯄꯨꯜꯂꯨ ꯍꯥꯏꯕ ꯅꯪꯅ ꯁꯛꯇꯥꯁꯤꯒ ꯆꯠꯂꯣ ꯇꯥꯃꯣ ꯑꯩ ꯆꯥꯛ ꯂꯧꯔꯨꯈꯤꯒꯦ ꯆꯥꯛ ꯑꯝꯇ ꯍꯥꯏꯈꯣ 이승 glass 한 보. ꯍꯣꯏ ꯇꯥꯃꯣ 또. ꯇꯥꯃꯣ 이승 ꯇꯥꯃꯣ ꯆꯥꯛ ꯄꯣꯔꯛꯑꯒꯦ
ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯗꯣ ꯈꯔ ꯊꯨꯅ ꯄꯤꯊꯣꯛꯄꯤꯌꯨ ꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯩꯈꯣꯏꯁꯨ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨꯁꯦ ꯌꯥꯔꯦ ꯏꯅꯦ ꯍꯣꯏꯒꯤ ꯄꯩꯁꯥꯗꯣ ꯌꯨꯝ ꯍꯤꯡꯒꯣꯜ ꯌꯣꯜꯂꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯅꯤ ꯅꯣꯏꯒꯤ ꯄꯩꯁꯥꯗꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯐꯔꯦ ꯏꯅꯦ ꯍꯣꯏ ꯉꯁꯤꯒꯤꯗꯤ ꯌꯧꯕꯤꯈ꯭ꯔꯣ ꯌꯦꯡꯉꯣꯏ ꯈꯠꯅꯕꯅꯁꯨ ꯀꯥꯟꯅꯕꯕꯨꯗꯤ ꯅꯠꯇꯦ ꯀꯥꯟꯅꯗꯦ ꯑꯗꯨꯅꯅꯦ ꯅꯪꯁꯨ ꯇꯥꯅ ꯈꯜꯂꯦ ꯍꯥꯏꯔꯒꯅꯦ ꯃꯤꯒꯤ ꯄꯩꯁꯥꯁꯦ ꯈꯔꯗꯤ ꯄꯤꯊꯣꯛꯅꯕ ꯇꯧ ꯉꯁꯤꯒꯤꯕꯨꯗꯤꯅꯦ ꯑꯩꯈꯣꯏꯁꯨꯅꯦ ꯍꯟꯈ꯭ꯔꯒꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯅꯪꯅꯅꯦ ꯁꯣꯏꯗꯅꯕꯗꯤ ꯇꯧꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯦ ꯅꯣꯏꯁꯨ ꯑꯩ ꯄꯥꯎ ꯐꯥꯎꯔꯛꯂꯒꯦ ꯉꯁꯤꯒꯤꯗꯤ ꯌꯧꯕꯤꯈ꯭ꯔꯣ ꯅꯣꯏ ꯍꯣꯏ ꯄꯥꯎꯗꯣ ꯁꯣꯏꯗꯅ ꯐꯥꯎꯔꯛꯑꯣꯀꯣ ꯈꯔꯗꯤ ꯊꯨꯅꯕ ꯇꯧꯀꯣ ꯌꯦꯡꯉꯣꯏ ꯏꯆꯦꯁꯨꯅꯦ ꯅꯥꯕꯁꯦ ꯐꯕꯤꯔꯣ ꯑꯩꯈꯣꯏꯁꯨꯅꯦ ꯇꯪꯈꯥꯏ ꯂꯩꯔꯅꯤꯕ ꯑꯗꯨ ꯏꯆꯦ ꯐꯔꯦꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯦ ꯁꯣꯏꯗꯅꯕ ꯁꯤꯟꯕꯤꯌꯨꯀꯣ ꯅꯨꯡꯉꯥꯏꯇꯦ ꯐꯔꯦ ꯌꯧꯔꯣ ꯅꯣꯏ 이시에서네 나하고 가시죠. 아버지네 아무도 없잖아 이제. 이마, 다시 보는 먹세. 너무 더 얼마니까. 이마. ꯑꯁ꯭ꯋꯥꯏ ꯐꯝꯃꯨꯁꯦ ꯃꯤꯅ ꯎꯔ ꯐꯖꯗꯦꯕ ꯀꯩꯗꯧꯔꯒꯦ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕꯁꯤꯕꯨ ꯃꯤꯅ ꯎꯔ ꯐꯖꯗꯦꯕ ꯑꯁ꯭ꯋꯥꯏ ꯐꯝꯃꯨꯁꯦ ꯀꯩꯗꯧꯔꯒꯦ ꯏꯕꯥꯏꯅꯤ ꯉꯁꯤ ꯉꯔꯥꯡꯗ ꯈꯪꯅꯕꯩ ꯇꯥꯏꯞꯇ ꯀꯩꯅꯣ ꯃꯤ ꯎꯅꯤꯌꯦ ꯀꯩꯗꯧꯔꯒꯦ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕꯁꯤꯕꯨ ꯑꯗꯣ ꯉꯁꯤ ꯆꯦꯜꯂꯗꯕꯅꯤꯀꯣ ꯆꯠꯂꯣꯍꯦ ꯀꯥꯏꯗꯩ ꯋꯥꯅꯣ ꯑꯗꯨꯏ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤ ꯀꯨꯏꯔꯦ ꯀꯩꯅꯣ 이바이 눅신을 ꯅꯪꯁꯨ ꯑꯩꯈꯣꯏ ꯐꯤꯕꯝ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯆꯦꯟꯕꯩ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯣ. ꯅꯣꯏ ꯐꯤꯕꯝꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ. ꯑꯗꯣ 이바이 ꯆꯦꯜꯂꯁꯤ ꯀꯩꯗꯧꯔꯒꯦ. ꯈꯔ ꯂꯩ ꯍꯥꯏꯔꯛꯑꯣ ꯑꯗꯨ ꯋꯥꯗꯣ. ꯑꯩ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ? ꯉꯁꯤ ꯆꯦꯜꯂꯁꯤꯀꯣ. ꯉꯥꯛꯂꯩ ꯄꯨꯁꯤꯗ. ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯑꯩ ꯁꯤꯗ ꯆꯪꯉꯨꯒꯦ. ꯀꯥꯏꯗꯅꯣ? ꯑꯁꯤꯗ ꯆꯪꯉꯨꯒꯦ. ꯑꯁ. ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯑꯁꯣꯝꯗ. ꯂꯥꯛꯑꯣ. ꯑꯁꯣꯝ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ. ꯀꯥꯏꯗꯅꯣ? ꯑꯁꯤꯗꯅꯦꯕ. ꯀꯥꯏꯗꯅꯣ? ꯂꯥꯛꯑꯣ. ꯑꯁ. ꯑꯁꯣꯝꯗꯅ ꯂꯥꯛꯑꯣ. ꯀꯥꯏꯗꯅꯣ? ꯑꯁꯤꯗꯅꯦꯕ. ꯑꯁ ꯂꯥꯛꯑꯣ. ꯀꯥꯏꯗꯅꯣ ꯆꯠꯂꯤꯁꯦ? ꯑꯁꯤꯗꯅꯦꯕ.
ꯂꯥꯛꯑꯣ ꯑꯁ ꯆꯪꯉꯣ ꯇꯜꯂꯤꯍꯦ ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯅꯪꯒꯤ ꯆꯦꯜꯂꯗꯕꯅꯤ ꯑꯩꯅ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪ ꯂꯦꯞꯄꯤꯁꯤꯗꯤ ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯐꯤꯕꯝꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯌꯨꯝꯒꯤ ꯐꯤꯕꯝꯗꯣ ꯈꯪꯒꯅꯤ ꯑꯩ ꯂꯣꯏ ꯄꯤꯔꯛꯑꯁꯤ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯏꯕꯥꯅꯤꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯒꯗꯕ 봐. 타모도. Kamu 들어봐. 아이 파이게트로. 할로. 하요 붕어. 아이 타닝기 마마니. 하. 타닝게 들어봐. 하. 그 들어봐. 그 들어봐. 아이 잡아. 하. 봐. Tampha. Ai ꯇꯦꯕꯜꯗ ꯁꯤ ꯂꯩꯗꯤ ꯂꯩꯔꯝꯃꯣ ꯀꯅꯥ ꯄꯤꯔꯝꯃꯤꯅꯣ ꯈꯪꯗꯦ ꯀꯅꯥ ꯊꯝꯃꯝꯃꯤꯖꯥꯠꯅꯣ ꯈꯪꯗꯤꯌꯦ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯅ ꯑꯩꯈꯣꯏ ꯏꯇꯥ ꯐꯖꯕꯤꯁꯦ ꯉꯥꯎꯅꯔꯕꯅꯤ ꯉꯥꯏꯔꯦꯀꯣ ꯆꯤꯟꯕꯤꯒꯦꯀꯣ ꯑꯩ ꯌꯥꯝ ꯐꯖꯩꯌꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯁꯦꯡꯕꯒꯤ ꯑꯁꯦꯡꯕ ꯐꯖꯩ Kateina I wisip ke sa I wi sikafu miring hi I wi uklung li kanga she I wi uklung li kanga she ke Georgie mà thấy sáng bài mà ringa pa ringa shi we what pun karit ka pung hi oh ka sa